ngasi phongkhiba tongan tongan ba manipuri sifung singdagi maruibi ipausing myamna thamjagi ahamada Sri Lanka gi sil thungi wathok mari leinana leba asigi lanmi saruk ohumda hantaragani defense minister Sri Lanka ra hauji hauji oiriba sil thungi awapa phibam ama mayoknari basina maramoiduna leba asigi lanmi hana leiramba sangnagi saruk mari thokpagi ahumda hantaragani mashi inglising ani ga kunga mari da leba asigi lanmi masing laamga lising kunthra ga manga da thambagi mawong ne duga mathangi sei inglising ani ga kunthra phawduna lanmi masing si la amada hantahan mapannam thamli haina defense ministry gi mekedi gi phongdorakre lakholakliba thaurang si Sri Lanka da mamangi sei ani rom digi sathi bumongda sel thungi phibam soksilakhiba duna maramoiduna lakholakpa thaurangni soksin khrabale ba si sel thungi phibam si mamangi humdra rongi manungda amukta oikhidriba mongda thulakpa defense minister na phongdorakli leba si defense minister Premitha Bandra Thiena kunna thadorakpa sirola hai leba asigi military da thadariba senpham singasi state na puba expenditure ni machine hakthingna natraga nakoina leba asigi economy growth ki avenue da setting pi asawu senpham asi military gi damak sading tawbada jati asigi amadi miyam gi security da asawu asokpama hauji koina leba asida piri haina phongdorakheni su pausna makhatarakli Makasa tarak poina to papam naga political issue gi woroshin purakna ba demand tawradun state pumbada balak thokre matam sangna sai na dunu laklaba naga political issue sai sigi March thara pangthokna ba sem sariba Nagaland State Assembly mikhal gi mamang woroshin purakna ba demand tawraduna haying state pumbada pung taruki ban lak thokre hiramasi ga mari leina Nagaland People's Action Committee na ban kaukhibi gi matang thadorak pa sirol amada hai naga gi oina leiriba tungan ba body singna matam kya gi mamang digi naga political issue gi woroshin purakna ba demand tawduna lakli adu bangasi phawbad mari leina ba singna hiramasi da hen ba miyeng sangna ga thabak tawdabana maramoiraga ngasi phawba woroshin purakpa ngamdana lakpani sei sigi March thara pangthokadoriba Nagaland Assembly mikhal gi mahoinana woroshin purakna ba lep leitana miyamna demand tawrabasu masigi matang center amadi state ki mekedi gi wapam amata phongdokpa leitri masi naga miyam gi interest leiriba state government sina thabak tawdi habani maramaduna tangai phadana haying state pumbra ban tawna ba phirep lorakhibani hari Nagaland's People's Action Committee gi sirol sinama khatana hai phongdokhibada naga miyam na taliba demand phangdriba phawa miyam gi khongjang handokpa leiroi haying state pumbra kauriba ban si state asigi miyam na mapung phana sogotuna mapung phanbada mateng pangbiu naga gi miyam na naga political issue gi woroshin purakna bhona bada amato oina lepli haibadu mari lena basingda mayek singna khangalasi haidenisu pawusna phungdorakli amaromdana Lambida Mapu leitaba Achouba Bag ama Leramdabagi Bomb Oiraboi khanduna miyam mipainanure Meghalaya State Assembly mikhal gi matam naksalakpaga loinana bot ka mari leinaba thabak thoram sing kankan aringai saira asida Mapu leitaba Achouba Bag ama petrol pump ama gi manakta leiramba thengnabadagi khudaki oina miyamna bomb oiraboi khalubadagi mipaiba ama disarang thaudok sing thokre hari Thaudo asing asinung tilpung ohunga makhairam tabada Shillongi Anjali petrol pump manak thokibani petrol pump manakta bom yoramba yai singnaba bag ama leiri habigi pau phanglaba matung Meghalaya police ki team ama bom squad ka loinana mafam adura sangsinki amadi pam adugi akoibada gari sing satok sasin tawbada matam kharagi oina thingduna thamki bom squad singna yamna saksina bag adu hangdoktuna yengluba matamda phi amanba khara yoramba thengnaki aduba bom di yoromkhidi madugi matung thingduna thamlamba lambi amuk hana hangdoktuna hanagum satok sasin tawbada ayaba pikhi hari amaromda se minister Conrad ke sangmana phungdokibada tha asigi tarada thokhiba moboda leiba yum ama mai sakpagi thaudokta angang ani thiba phangdana lakhibadu sina thengnakre thaudo asi yamna lebak thiba thaudokni leikidraba singi imungungi awabada saruk yari haina spausna makhatana phungdorakli atopa pawmana Finland gi MP singna simple majority da NATO gi member oibigi warep lawiyai Finland na North Atlantic Treaty Organization NATO da yawgadra haibigi matangda Nordic Lebasigi lawmaker singna simple majority da yumpham oiraga warep ama lawbi yagani haina Lebasigi parliament ki constitutional law committee na haikre adumainama committee na adugumba board adu karamba matamda pangthokadagi haibigi matangdari asetpa phirep ama khangan khibalaiti Hungary amasung Turkey na ratification gi process loidringai marakta parliament na legislative process mapung phana loisinba yagadra haibigi matangda Finland da debate ama sataduna lakli committee gi chair ohana ojala nemelan sagol sunumita press conference ama dai ki maduri
course of action animaki matang na yet apana mata leiroi parliament pamlabadi Hungary amasung Turkey na ratify tawdringa gi mamang na wapam masi puthok lawmakers sing na bot long na bayai kariguma leba anina matam sana makuyi warep sing lorak patarabadi meter tu mathangi parliament warep lahon nabigi wapam parliament gi speaker Marty Banhanen amasum foreign affairs committee gi Sir Zuli halahona propose tawkibani President Sauli Niniston su parliament warep lawu yaga naiki saru hum thokbagi anigi majority mathau tahandaba committee gi warep adu gi matangna mot piradun ozala nemela na haki madudi nato da power transfer tawgi khongtang asigi matangna saru hum thokbagi anigi majority gi mathau tapham thokte committee gi matung ina alliance asida yawraba matungna su Finland na makhata na masigi legislative judicial amasum budgetary powers sing maintain tawgani locals analysis singi mota nato yawbaga mari lainaba law sing pass tawbada majority singi wapam panari bisigi political impacts lete kumza English ngani kungani thoigi meda Finland gi parliament majority ga loinana nato gi member oina be apply tabugi warep sagot khibani hainasu paushna makhata na su phongdorakli Lushilakpo na topa pau khara namo election mamang na miyam na pikhiba thajabagi Himachal Pradesh lengakna thabak ton thok pau khre se minister Sukhabinder Singha Sukhu na lusingbu Himachal Pradesh lengaki oina ngasi ihan hana phamkhiba cabinet na election mamang na miyam na thabak oina pangthokani haina thajaba pikhiba singi manungna all age pension scheme amu hana state asida sanhan khre hari Mamang saigi lushilakpa pangthokiba Himachal Pradesh Assembly Mikal gi maoinana Congress Party election na mai pak tuna power paiba ngamlabadi all age pension scheme amu satna hangani haiduna miyamna thajaba pikibani miyamna pikiba thajaba dugi matungina ngasi anoba lenga sigi ihan hanba cabinet miphamna all age pension scheme satna hananaba phirep lokibani haidi cabinet mifam loiraba matung chief minister Sukhuna paumisingi mamang wa ngang laduna hakibada ngasidagi hauraga all age pension scheme gi khudong saba miyamna phangalagani amadi masiga mari lainaba notification sing athubu matamna thulaklagani masida natana Congress Party na miyamna thamkibi state asigi nupi singa tha khudingi lupa lising amaga songa yen thokani haibu wapamadasu adusu thakta onthoklagani Anauba lenga sin state asigi thabak phangdribana halak amaromda thabak pinanabagi dama khanaba hokre masigi dama committee ama semkhibaga loinana yengsinbagi thabak sataba horagani maana makhatana phungdokibada han state asida leiramba BJP government budget ki ayaba yaudana hangdoklamba institution samapan hena masak hangdokpangamkhre hairiba institution sing asi salaina bu honabada lupa crore lising mangaro mathautari maramaduna institution sing asi gi matang da akhanaba committee ama semdunu yengsinbagi thabaksu athubu matamda hauragani hairi loinana Congress Party in election mamangda miyamna thamgiba thajaba sing thabak to onthok pangamnaba soidana honagani lenga ki meke miyamna pianaba leirabasu khudakta mari leinaba singda khangadabani masina miyam ki oiba afaba lenga ama tung koin state asida lehen mangangani hana leiramba BJP lenga na CLD lapthokraga paikhalamdaba project kya thengnare hairen su pawsna makhatana phongdorakli adu hauji koina di miyam pawsi matanga sa lusinjarage amasu miyam puna anauba update ngai minasi